President Rule Koithal Sangtha Gadawri, Governor All Secretariat of PHAM Minister Anida Iloi Toramba Office Sing Comptinduna, Governor Gifam Semba Hokre, Security Advisor Kuldip Singha, so Secretariat of PHAM Secretariat ki staff ting identity card yalaga sa tokta sintohan bahokre. Khiba tha sigi taragi ayu pung tara matoi dagi tara nitoi suba Manipur Legislative Assembly ki tare suba mifam pangthok pagaloina na chatliba ano sahi asigi su ahan ba mifam oibani na Governor Ajay Kumar Bahlana address tawgani haiduna thawrang pumna makloichilaba matung en birena mifam hawgadaba noma walingai tha sigi mapangi nungtilda resign tawkibadagi mahaki mahut sinnaba MLA contractorate leiba BJP gi manungdagi yenadaba MLA ama khanba ngamdabadagi tha sigi tara humdoidagi Manipur Assembly bu suspended animation da thamlaga President Rule chana halakpadagi lup kayana masigi mayokta develop pakaloinana athuba matamda Manipur lengak na hongnana leihangadabani haibagi demand tawraduna Wakat Kongdang Ting Changchilak Labaso, Manipur President Rule Koithal Sangtharakpagi Mami Sengna Ure, Constitution ki Article 356 ki Makada, Manipur President Rule Jalairakpaka Loinana, Head of the State Oriba, Governor na State Asigi, Wild Tawdagi Tabak Pumnamak, Pangtokadabana Mahagna, Rasbabanda Leibagi Mahuta, Impalgi, Babu Parada Leiba, All Secretariat Laglaga, Pamlagani Haibagi, Taurang Lokat Pahokre. Thawrang asigi matangda pause asina pangba pauna haibada Governor Ajay Kumar Bahlana All Secretariat pamnabagi thawrang lokhalakpada natana mahaki naknaba staff sing oina lengaki Deputy Secretary amasong masigi mathakta leiba officer ani mahakaloinana thabak sunabagi damak recommend thawrang naba Chief Secretary da Rasbabandagi aiba chirol ama ngasi piduna khangankra hairi KCP PWG ki Sympathizer ama nongmanga konana Phare ngasi numidang Manipur Police Control Room dagi thorak chirol ama na haibada ngasi police na KCP PWG ki Sympathizer ama 7.65 mm gi maru manga yawba pistol ama konana Phare hairi paraba mioi sigi maming Pomio Laisram chahi yangkai Urembam awang lekai dagini mangonagi nongmai asigi maru tara yawba box ama nongmai hapam ama amasung Aadhaar card ama sufangle hairi Anau balu chingba khalabasu matam khara laukthorktaba yana lei Manipur da leiriba political gi tang taraba fibam lochinabaga mari leinana anau balu chingba khananaba BJP gi awang mathaki mifam ama hayeng pangthoklagani anau balu chingba ama khalabasu matam khara laukthortana leiraba yari Pawgi likun chingna hai Manipur da BJP gi anau leader ama khanabagi matangda ngasi party gi awang mathaki mifam ama Delhi da pangthoknaba thawrang tawrambani ngasi mifam pangthoknaba thawrang tawramba atuda Delhi gi BJP na luchingba government lusingadaba mioi ama khananaba thawrang tawbaga loinana Manipur gi su luchingba oigadaba mioi khananaba thawrang tawrambani Manipur amasung Delhi gi Chief Minister kanana oigadagi haibagi matangda chapchaba khangdana leirabasu Delhi gi oinadi Sagolsel numita Ramlila ground da Chief Minister wasak lawnabagi sem sabagi thabak hokre Sagolsel numita Delhi gi Chief Minister wasak lawgadabana hayeng soidana BJP gi awang mathaki mifam pangthoktuna Delhi gi anoba government lusingadaba mioi khalagani amadi Manipur da lakadaba government lusingadaba mioi su kalaba yai haina pawgi likun chingna phongdoragli thase ki mapanda NB Rena Chief Minister gi famdagi resign tawkraba matung haugiba numit kharani asida anauba leader khanabagi matangda BJP national leader sing amadi mari leinaba singna khanaduna lakhrabasu Prime Minister Narendra Modi na mapan leibak ki khongchata leikibana Aroiba warep lawba ngamdana leirakibani atopa pawgi likun amana hai Manipur Legislative Assembly suspended tawduna President Rule leiriba Manipur da anauba government semnaba anauba lusingba ama Delhi gi mifamda khalabasu matam kharati lusingba oigadaba mioi gi ming laukthokdana thamlaga President Rule adumak lehelaba yai hairi Kwakaitel 360 dagi update lakhosage ngasi ayu anganbada sitkiba nonglai nungsitna tawsemgi Wisdom English School building amang ata thogalam le hairi MLA Singna famgi khalaga thabak tawbagi mahut lebaki thabak tawbiyu Y.SURCHANDRA MLA Singna chokri gi khalaga thabak tawbagi mahuta lebaki khalaga thabak tawbiyu haina hanagi Kaching Kendra gi MLA Y.SURCHANDRA na phongdorakli ngasi Impal da leiba ex MLA asigi yumda Pawmin Singa unaba amada Surchandra na makha taraduna lengak sembagi mapangal leiriba BJP gi MLA Singna chokri gi khalaga thabak tawbagi mahuta mapangal kanba lengak ama semnaba honau BJP na karigi damak lengak semba ngamdribanu haiba wahang hangladuna MLA Singna lengak phajana ngakpa laktabadagi ngasigi phibam asi oirakpani haiki State asigi Chief Minister haibasi MLA kudingmakna su yafam thoi Chief Minister na su pumnamaka chatminaba ngamba mathau tai State asida Chief Secretary oiriba PK Singha amadi Governor AK Balhagi mathakta lona yadaba thabak tawbasingi mathakta laukhaliba thabak thoram singbo pagaloinana State asi positive oiba lambida changsilagdi haiba wafamsu ex MLA asina phongdorakhi
UG manga Phare Manipur Police Control Room dagi ngasi numidang thorokpa sirol amana haibada ngarang dagi na ngasi pawbagi manungda Bripak Pro amasung RPF PLA gi active cadre ani puna mari Phare haidi sirol asigi matungin ngasi Phare haiba Bripak Pro gi cadre sing aduna Moirang PF ki manung chanba Oksobungda leiba Mahindra showroom manaktagi phaba Thokchom Chanatoi Allies Songthoiba Sahi Kunmari amasung Uripo Khubandem Leikaidagi phaba Alam se tolded Allies Sameti Kumar Sahi Kuntra Taruni Makoi anidagi mobile phone amamam cover tawri hairi amaromda Hata Kolatigi Public Hospital manaktagi RPF PLA gi Waikom Ibungo Maitei Allies Mangal Sahi Kuntaru kauba active cadre amasu Phare mangondagi two-wheeler amasung mobile phone ani recover tawri hairi amaromda ngarang security force na Nambol PS gi Manung Chanba Canal area dagi Thokchom Ajit Allies Nanau Sahi Nimpu PLA gi cadre amasu mobile handset amaga konana Phare hairi Sirol asina makata na haibada ngasi police na Kaksing PS na koliba Irumapan area dagi KCP PWD gi Naurem Kanta Sahi Nimpu Humdoi kauba active cadre amasu Phare hairi PR thamdilakpadagi irang asi maikai kadom da chatkigadagi Dr. D Mainya May 2012 dagi Manipur da thorakliba irang asigi waroisin puraktringaida Chief Minister na pham thadokraba matungda President role thamdilakpadagi irang asi maikai kadom da chatkigadagi haibasi miyamgi asawa wahang ama oiri haina Manipur lengaki minister oiramada natana Lok Sabha gi MP oirangkiba Congress lusingba Dr. Thokchom Mainya na phongdokre wafam asing asi Nungthin Langdring asawada leiba All is Home gi Tare Subamapo Kumon Thauramda thoiba mitunglen oina saruk yaraduna Kumon asiga mari leinaba wafam ching phongdokpada palakkibani mahana makata na hai hauji oiragliba PHAM sida BJP ge central leaders singna athuba matamda Manipur gi state minister ama hamnabagi thaurang lauduna mayok naragliba political issue amadi lamdam chigi Iran sigi waroisin puraknaba honagadabani aikoi gi iramdam irei pakasti kaidanabagi damak BJP gi central government na laukhatpam thokpa thabak ching laukhat pigadabani kariguma state minister hapa ngamnabadagi PHAM laklakadi lamdam chigi miyam amadi BJP lenga ki marakta hena sauba muknaba thaudok kaya su thorakpa yai haidi Cancer laina gi vaccine panglagani nupi singda naba cancer laina gi vaccine ama tha manga taruk ki manungda panglagani haina Union Minister Pratap Rao Yadav na phongdok ki bagaloinana chahi mapaldagi tara taruk fawi manungda leiba nupi masa sing hidak kapthokpa yaragani haina su phongdokre Minister na hai nupi singda thengnaba makal gi cancer laina singi reserve tawgi thabak loisilaktuna trial chathaba hore Puthokadauri hidak sing asina sirinagadaba cancer makal gi matang da hangbada breast cancer orale cancer asung cervical cancer da sirinagadabani haina minister na phongdoki leibak asida cancer laina na sohanbagi chang yamna hengalakpagi matangda palladuna government na lokhatpa yaba thabak ching lokhatli haina hangna thamki